Mamangai gi matamda Chinese ki hacker singna tongan tonba global hacking competition kya da participate tawduna makhoina matam ayamada adum makok thongduna lakhi. Adubu 2017 gi matungda makhoi sim masigumba competition asida amatta yaurokide. Makhoi si khanghodana mangkhibagum maming fawa amata takhidre. Ahanbada Chinese singna hacking competition asida karigi yauroktrino haibasi kanamtana khangnaramde duga thoinasu amata khanjinaramde. Adubu masigi matung 2019 da thawdok ama thokhi. Masina China gi yamna SATHIBA cyber plan asi expose tokhi. Matamadu 2017 gi March thani China gi hackers khara Vancouver hariva Canada gi city asida chalami. Makhoi gi mission ase prithivida miyamna paktaknana sizinariva software amadi device singbo hack tawba yananava software amadi device sing adugi asoiba sing thijinba chatpani. Makhoi gi maru iba target ase Google gi Chrome browser, Microsoft Windows amadi Apple gi iPhone asini. Adubu makhoi na tawriba thabak asi illegal oiba thabak amadi natte. Maramdi makhoi si mafam maduda Pon to own hariba legal hacking competition asida participate tawbo in lakhibani. Pon to own hariba competition asi Prithivi gi hacking competition singi manungda Kwaidagi chawba singi manungda chalibani. Masida hacker singna tonga tonganba company singi software gi security flaws na struggle loopholes thigani duga mai pakpada asoba cash prize laigani. Competition asida price asi $50,000 tagina $1 million fawba oi. Kwaidagi chawba price asi mamangda kanamtana thengna khidriva software natraga hardware adugi security flaws thengnabda pigani. Masigi ahanba thengnaba security flaws siba ikoina zero day vulnerability haina khangnai. Asumna hacker singna masigumba flaws si thengnabaga madugi details adu company adu da pigani aduga asoiba sing adu anauba update ama release tawraga semtok hogani. Asumna hacker sing adu da asoiba du puthokpa ngambagi asoba pricing su pigani. Masi ethical hacking competition amani havadi masida hacking asina amanga ta fataba thogan magi mohta security adu hena session bada mateng oheli. Sahi kya gi mamangdagi Chinese hacker singna masigumba competition asida adu mangjil thaduna lakhi. Pon to on oigira atopa competition oigira Chinese hacker singna matam ayambada adu winner oiduna lakhi. Adubu 2017 gi matungda khudingmak ahungba lakhi. Tonga tonga global events kya da yauduna winner adum oiramba Chinese hacker sing adu amuk hana masigumba competition asida ubu phangkide. Asumna 2017 gi matungda hacking events sing da Chinese hacker sing yaurokta wasida miyamna singnaba horki. Aduga masida USA na Kwaidagi thawai yauna masigi maramda thijinki. Marak asida China gi achauba cyber security firm amadagi random message amana miyambu loina angakpa oinki. Kiho 360 harivasi China gi top cyber security firm amane. Company sigi CEO Zhou Hongina China gi news agency Sina sigi interview amada Chinese hacker sing bu criticize tawki. Mahakna phongdokhibada China gi hacker sing na atopa lamda chalaga makhoi gi hacking skill adu utpagi kanaval laite haina phongdokhi. Makhoina winner oiriversu sumnagi maongi ni haina phongdokhi. Maramdi makhoina discover tawriba vulnerability sing adu sumnagi dollar lising khara kaki oifam thokte madugi mamalasi billions lomda oigadavni haina phongdokhi. Masigi wafam se phongdokhibagi hack matungda China gi hacker sing adu global hacking event sing da amata yaukide. Adubu masigi maramda kona thijinba matamda masi hacker sing aduna voluntarily tokhiba natte masi Chinese government na participate tawbuda athingba thamkhibane habasi khangmgamki. Zhou Hongyi gi wafam si Chinese government na yamna lumna lorame. Mahaki interview sigi hack matungda Chinese government na hacker sing bo atopa lamgi hacking event sing da participate tawba amata yaroi haiduna ban tokhi. Aduga masigi ban tawkiba asigi hack matungda China gi oiva hacking event ama launch tawki. Madugi maming asi Tianfu Cup haina khangnai. Masina China da global hacking event singi mahut ama oiki. Aduga event asigi price asisu $1 million senki. China na Tianfu Cup launch tawkiba sina atopa laiba kyasu singnaba horki. Masigi event asina China asi hacking season aduna cyber warfare gi damakta sem saba hore habasi takhi. 2018 gi November thada ahan boina Tianfu Cup asi China gi Chengdu hariba mfum asida pangthoki. Masida $2 lakh ki price ama Kiho 360 ki researcher Kijun Zhang na fangki. Mahakna yamna SATHIBA khudongthringai oiba hack ama Apple gi iPhone gi discover tawki. Mahakna Safari browser dagi attack asi hokhi duga Apple gi core system da loophole ama thengnaki. Masigi loophole asi tawraga iPhone ama ekta da web page ama open tawhalaga phone adu magi control da loina lehenba ngamki. Masina hainingibasi kariguma adomna adomgi iPhone adu da isam samna web page ama changluba matamda phone adu hacker gi control da nasa fawa khanghodana laikidorifani. Kijunna masigi hack asibu chaos haina mingthonki.
Tianfu Cup amadi Pontu on any Gimarta, Kenava Makakle. Pontu under the expressing adu, company adu the direct win a peaky. Adu Tianfu Cup Tanamu expressing a sea, a hand with the Chinese government the Hana Pigani. Aduga Madu company sing adu the Pibana Traka the Bamadi, Karam Kana Pigani have sea, Makoina Apamba Togani. Masidagini problem Kiagi Horfum or Kadori Vasi. Kariguma Masigi Hekasi, black market the Yonma Targadi, $1 Kya Fungadorivani. Masikangatan a criminal among the government sing the Mui Lising Kiabu, Dumina spy the Wusuyarivani. Tianfu Cup Kimatung Thani Lerga, 2019 January Thada, Apple na update ama release Toroki. Maduda Kizuna discovered Tokival Boladu, fixed Toroki. Maduki Matung Thadare Lerga, 2019 August Thada, Yamna Angak Patodo Amaga Muktoki. Matamaduda, Google na research paper ama release Toroki Madi, Prithvi Sen Matuna iPhone Singbu target Toba, mass hacking campaign ama Tegnaki. Masida Mui Kiagi iPhone hack Tokivagi Wafum Pongdoki. Google na Masigi research asida exploit manga Kang Mangamki. Aduga Masigi Manga Sigi Manungda, Kizuna discover Tokiva Chaos Basisu, Yorki. Masina Tag Limitati, Kizuna Tianfu Kapta Tengna Kiva exploit asi, iPhone users Singbus Hanavagi in a season Havasi Tagli. Google report Kimatung Topa Heki attack asu, Masigi Tianfu Kapki Chaos Asika Chapmanava, Kaya Tengna Hen Fundoki. Adubu Google na Masigi attack Kanara Taurivano Madi, Kanara Taurivano Havasti Miam the Kangan Kide. Adubu Kona Tangda attack Uyghur Muslim sing the Tawun Havasi Kanglaki. Aduga attack Tauribamio Singasina, Chinese government Oramki. 2014 Gimatamdagi Horaga China na Uyghur Madi, Atopa minority Singbu, or Neva Kia Tobiki. Masi China ki northwestern province, Xinjiang Haribasida Tokpotodoni. Mafum Sida Miokia Maram Sukla Latana Kiamamada, Lok Toksilaga Thamba. Population Handanaba Nupi Singbunam Fuda, female sterilization Tohanba, Amadi Tonga Tongan Mamong to Otpaniva Kias Toki. Mafum Madugi Mio Kudimaki phone sing Loinus Henaraga Lake. Phone sing Aduda, religion Gamari Lenava Cantena Mahek Yorum Mamatamda, Faraga punishment Pigani. Chinese government Amasi, extremism Gimayok Toba Tavak Nihana Fondoki. Adubu USA Amadi Ataliva Kiana Dimasi, Genocide Nihana Lautoki. Aduga Masiki China gi hacking campaign asi, Subnagi Uyghur Muslim Kaktanga Tobanate. Journalist activist amadi makhoi government gi mayokta leiba mipum khudingbu target tawki. America na China gi thong asi jau hongi na phongdoki ba strategy du tawba hore habasi khangki. China gi hacker sing boto palamda competition jawba chatpa thinglaga makhoi gi skill du China gi manung na sizinaraga mioi kya bu hack tawduna senaraga lehenki. Wafum asi proof tawnanwa US ki surveillance agency na China na tawriva chaos exploit asigi full technical breakdown ama tawki. Aduga masi Tianfu Cup ki hack aduga masiga chap manaramki. Google nasu investigation tawbu matamda Tianfu Cup ki chaos asiga asengmara tawriva hack asiga manava thengnaki. Aduga wari asi swaida loiva natri. 2024 ki February thada GitHub hariba code sharing website asida data khara leak oiraki. Data asi China gi Aisun hariba IT security firm sidagi leak oikivni. Masigi data asida company sigi email chat log samadi spyware gi development gi details kya yorumki. Leak oirakpa data sing adudagi khangmangam kimadudi companies na cyber spying tools semlaga Chinese government amadi People's Liberation Army da supply to WFC khangmangam ki. Leak oikiba chat aduda Aisun amadi China gi Ministry of Public Security ani gi marakta contract sign tawnabagi su yorumki. Aisun na email ama hack tawba khudingi Chinese government dagi $10,000 dagina $75,000 forward charge tawki. Tianfu Cup asing sisu China gi achoba company Topsec Alibaba amadi Chiho 360 na chingba kyan sponsor tawduna yamna chawna pangthokli. Adubu Tianfu Cup amadi China gi military ga link lainar pasida US amadi atai liba kyadi mipai fu faunari. Topsec asi Beijing da base tawba Tianfu Cup organize tawriba company mani. Adubu US na phongdokhibada Topsec asina Tianfu Cup sidagi Chinese government gi damakta national hackers recruit tawi haina phongdokhi. Wafam sing asina achumba oiragadi China na competition asigi marumda domina cyber war gi damakta kuchukulai semkali habisi takli. Government na hackers recruit torok habisi LAN gi lalong amani. 2024 gi matamda USA gi Treasury Department gi data khara hack tawki. USA gi matungina China gi hackers sing na Treasury Department gi computer sing hack tawraga documents kya huran ki haina phongdokhi. Aduga chahi adumaktada China na USA gi telecom network mapan namagasu hack tawki. 2021 gi matamda Chinese hacker group Ball Typhoon harivasina USA gi energy amadi water filtration gi system bu hack tawnanaba target tawrki.
2023 USA की Guam da leba military vessel amada target tawba malware attack ama discover tawki. Experts sing na phongdokpagi matungina Chinese hackers sing asna system adugi manungda matam kuina tumina leiraga matang sana attack tawra I haina phongdokhi. Masigi mayam asna mayek sing na takli maduri China na hackers sing bu recruit tawduna cyber warfare gi damakta hacker gi army ama semkali havisi mayek sing na takli. Masigi LAN asidi misal kapagi mathau tararoi subnagi court macha amana leivagadu maithiba pigadorivani. Masida air strike tagidi network jam tawbra hena sathigadorivani. Secret agent agdi mepum khuding na pioneer river phone asida haplakadoriva spy gi tool asina hena sathirakadorivani. Aduna masigi LAN asidadi subnagi click macha amana leibak amabu khudakta loishinba ngamgadorivani.